Online Manipurgi ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau isingna naga maheroi luf amadi luchingba sing furakpagi phongphong saringaida nagagi imung amagi mioi singlai makhongda army amadi kuki volunteer na fudarakle Senapati District Student Association SDSA gi luchingba sing kuki volunteer singna furakpagi wathok marakta naga furukki imung amagi mioi sing 8 Suba Gorkha Regiment amasung kuki volunteer gi kangbuna lai makhongda area da fu chaibagi thabak chathakre press na phangba pauda makhong mari panba gari da lakpa naga community imung amagi mioi sing ngasi nungthil pung ama makhairom tabada lei makhong chingmang da 8 Suba Gorkha Regiment amasung kuki volunteer gi apunba kangbu amana fu chaibagi thabak chatharakibani pau sina makha tarduna imung asigi mioi ama aruba fibam da nabadagi hospital tamna lakpagi lambi da lei makhong chingmang gi check gate ta kuki volunteer amadi Gorkha Regiment gi kangbuna khamduna wahang paung tawbaga loinana anaba yauri haiba khangna phu chaibagi thabak adu chatharakpani naga community gi mioi singda nupi angang yauna kihan khanganba amadi fu chaibagi thabak mafam asida chatharakpa si ngasi gi asin ahan banate ngasi gi thawong adubu naga organization kayana kanma mongda condemn tawrokpaga loinana thawong adu inhuman amadi barbaric oiba thawongni haidi Indian Army na kuki volunteer singa manaraga micham miyamda chathariba hingsa gi thawong sing khudakta lepkadabani thawong sina naga community gi nupi angang sing yauna micham miyam gi punsida ki bami paiba pohle haidi ningsingba yabadi tha sige kungani thoi gi numidang pung mapalom tabada sugam gi fai kuki check post Senapati District Student Association sacha gi luchingba sing kuki volunteer sing na tamthina fu chaibada natana makhoina tonglapa gari su amanga ta thohan ki balai khrabani thawong adugi mayokta Sasana Senapati Action Committee Sam Duna Thuba Matamda Chenaba Mioi Sing Changjarang Nabakhangan Balai Krabani Tongan Naga Maheroi Lup Sing na Suakan Mamong the Condemn Tawbaga Loinana Makata na Thorakpa Fafata Kuki Community na Pugadabani Haina warning to Busulai Krabani Manipur Nagaland Amasung Mejoram da Mireba Macha Sing Changlakpada Kupna Yengsankhre Center na Khangankre Manipur Nagaland Amasung Mejoram the Changlakpa Mireba Macha Sing Lamkoiba Yauna Kari Tawri Haina Kupna Yengsankhre Union Home Ministry na State Ahum Asigi Police amadi security agency sing the Khangankre agency gi pauna hai Myanmar ga tainaba leiriba state ahum asigi chief secretary sing the Union Home Ministry na tha asigi taraga tare chacherol tha duna changlakpa mireibang macha sing na kari tawriba haiba kupna yengsinaba state ki lengang na akan mathabak lokhatna ba khanga lakhibani Union Home Ministry gi circulation aduna foreigner sing gi activity sing kupna yengsinaba Foreigner Regional Registration Office FRRO amasung Police Authority singda khangalakpaga loinana chingnaba leirabadi Foreigner Act yauna mari leinaba eki makhada conviction lokhatnaba su khangalakhi state ahum asida kumja 2010 dagi protected tangai fadabani Manipur da mausagi phibamda ingtappa hanjilangnaba state asida changlakliba mai asi muthatpani Chagliba mai asi masa matomda mutkiba ngaiduna leirabadi kariguma amata kanba ngamhodaba yai Manipur gi irang asina Assam Nagaland Mizoram amasung Chittagong Hill Track yauna leibak sin thungna destabilize tawrokpa yai haiba wafam phongdoladuna mahang hai hojik state asida thokliba irang asina pochai mamal kham thengna wangba amadi miyamda thabak phangdabagi awaba kaya mayokna le Manipur gi irang asida tongan ba factor kaya ama leiramba yai haina Paladuna masida masak uwa fangdaba aduga hojik fawa kanagik makut no haiba mayek sena khangriba khut ama yauramba yai haidi mahangna hai Manipur gi irang horakhiba matam adu High Court of Manipur na Manipur lengakta mitai sing ST list chathangadabani haibagi recommendation ama central lengaki mari lenaba ministry da thanaba directive piba adugi hek matungda thokhimani khudongthiba se order thoktringai mamang oina Thokani haina haiba ngambagi mawongda leirabra haina mahakna khali masi oiba tarabadi court ki order adu thoktringai mangoinana threat perception ama leire haibai khudam oirabani order adu innocuous oi haina Palladuna Center lengakna state lengakta mitai sing ST list changadabani natraga chaloidabani haiba khananaba socio-economic report ama tharaknaba hairakhi hariba report asi pirangnaba hairakpa chahi taragani thoi suraba phawada karigumba amata tawdabadagi mitai gi luf aman hai Court of Manipur da petition ama file tawraki center na hanjin report asi pirangnaba harabasu state lengakna piraktabagi court asina hariba directive adu pikhibani Constitution gi makhada kanagumba ama ST list chanaba ko na haibagi jurisdiction laite mahangna makhata na hai Manipur gi issue asi momentum yauduna kudong thiningai oirakpaga loinana matam sangna khatnabada yauriba furup animaki IDP sing na matam sangna relief camp sing da leirakle haiki
Manipur da security personnel 60 hena deploy tawri haina paladuna hanagi chief justice asina makoising asina lanjena duna lairiba IDP 60 asi amamam oina ngakpa konarabani karigumba narcotics amadi popi thaba haibasi law and order gi problem ni hairaduna hiramasida kanma miyeng changma mathau tai haiki